MEITEI SHING KHWAIDAGI CHAOBA KHUMHEI SHING MANUNGDA AMA OIRIBA NINGOL CHAKOUBA Thouram Asi Chahi Asigi Oinadi Pangthoktabada Meeyam Shougatpiyu HAINA KONTHA AHALLUP LAIPHAM KHUNOU AMADI LAIRIKYENGBAM LEIKAI APUNBA LUP AMA OIRIBA Joint Action Coordination Committee Jacc na THADORAKPA CHEROL AMANA PHONGDORAKLI CHEROL asina hai lining laisolga mari leinaba lup amana mayum makai thadokuna lanjeng aduna leiriba ningol singbu chakounaba chongthorakliba asibodi awangba thakta thangale lamdam asigi organization kharanasu ningol chakoubagi thauram asi leplagadi aikhoi culture amadi chatnabi kaya mangnaba tawbaga pangkhak oigani haina phongdorakhiba wafam sing adubusu JACC na lausile adumoinamak maitai aikhoi chatnabi da kanagumba imung amada mi ama laikhidaba yaurabade imung aduda ningol chakoubagi thauram laikhidabagi miyoi adugi chahigi kumon thauram yaudriba fawba pangthoknade lamdam asida thokliba irang asida leibaki damak thawaina pontha pikhraba thauba sing ase aikhoigi imung manungi miyoi nate haina khallabadi madu aranba wakhalon oigani athauba sing asina thawaina pontha pikriba sing ase aikhoi khurimakki imungi mahut singduna leiba asigi damak chatkhibani athauba sing asina thawaina pontha pikriba ase aikhoigi imungda thokpa thodokni haina lawfam thoki maram aduna lakadoriba ningol chakouba ase leibak miyamna maitai aikhoigi chatnabigi matuk ina saruk yaragum si haina JACC na appeal tawrakli